Khongnang Manipuri Story gi Maikaidagi tabiribasingbu Yengkham Bijana taramna uksari. Ngasi anauba phunga wari ama puduna lakchari. Wari asibu ibirakpana Altaf. Wari asigi mamingna Mama Macha. Wari asida wahaiwata asoi aran yauraklabaso mayamna ngakpinaba haijari. Mathai thaina mamanghai Turian Khon kauba khungang ama leirami. Khungang asi mi yamna taramde. Khungang asida Chingnung Turian kauba Turiel amasu leirami. Turiel asi asukki matik ising luna chenba Turiel amani. Khungang asida tariba yumsing ado Turian asiga naknana taba ngakta oirami. Adubu yum amadi Turiel asidagi laptakna tarami. Yum asi lukrabi mana panjaba imung ama oirami. Aduga machanupa amaga makhoi anidang leijarami. Machanupa adugi koloi minglena Tompo kawi. Apopa mapadadi mahangna piklingai leikhidre. Tompokto angang oiringaidagi layok tin oknaba toina taurami. Haujiksu leplamde. Asigidama laitin khurum thokpa toina taurami. Aduna Tompo turoi hamboi taubana Potharami. Ngahak lairaga mikap thoglai. Tompokto tingak mangaknana matomta phamungduda phamduna lai. Asumna hawalaktuna mama buthidi. Mama do lairamdabaduda kirami. Mama apopibo yum adugi akoibada kauduna thiri. Mama do lairamkhide. Yum adudagi thoraktunasu khulasidasu sinba thungna thirami. Kadaida chatrabano khanduna Tompokto laitinga oknarubaga turoi hamboi kauduna masinda sonjai. Palem ima apokpi kari lamdamdabu laikhrabano. Ima nachana leirak khulak sinba thungna thirabaso imabu phangba kauba leitredo. Ima nachana leirak khulak sinba thungna thirabaso imabu phangba kauba leitredo. Keku phonglo. Ima nachadi ima yaudravada yum asida ithanta leiba ngamdre. Nachagi nakta khongdoi hunbiraklo. Asumna kauduna Tompokto Chingnung Turiangi mapan tamna laklamni. Khun koina thirabaso apopi mamabu phangdrabada mahakso upai leitre. Turian mapan adomda mityeng sana yeng duna kauraklamni. Aduga mama adudi numidangi chara nongkhangnabagidama Turiel aduda nga phariba oire. Tompokna nungaina pothahobadudha hairam taklamdaba oire. Khun lasigi Turian asidagi laptakna tajaba oibaga. Khun lasigi mi yamna thoknaraklabadi ngado yamna phaba phanglaroi haiduna mathanta hobe lagu oirami mamado. Machanupana kauduna laklibadu tarai. Turian mapanso yoksilaklami. Mamado nga pharamlibado lepladuna kakhalai. Machanupa Tompoknasu mamabu ure. Mamana asumna hairai. Imagi bungo imasida leinihe. Nangbo sitamna karigi laklibano. Nasado kandribanine. Jagine numidangi ngamo oinaba. Ngaram tarit harambanido. Lao. Jagine numidangi ngamo oinaba. Ngaram tarit harambanido. Lao. Imasu hengle haiduna yumda karaknaba. Nga pharibase luisilage tauramban. Yumda karasi. Ima ithantani laklibase. Khulsigi nuising duina thoraklabadi. Nga kauba amatta phaba ngamlaroi haidana ithanta laklabani. Asumna machanupa Tompok adusu mamagi khwangda yaliba tongol aduda yenglaga hairai. Palem ima apopi
ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ꯫ ꯏꯃꯥ, ꯉꯥ ꯑꯁꯤ ꯐꯥꯔꯝꯂꯤꯕꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ꯫ ꯏꯃꯥ, ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦꯀꯣ ꯉꯥ ꯆꯥꯕ ꯐꯪꯂꯛꯇꯕ꯫ ꯑꯗꯨꯕꯨ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯉꯁꯤꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯕꯨ ꯊꯣꯛꯅꯔꯛꯇꯦꯗꯣ꯫ ꯉꯥ ꯌꯥꯝꯅ ꯐꯥꯕ ꯐꯪꯂꯣ ꯇꯝꯈ꯭ꯔꯕꯣꯏꯔꯦꯀꯣ꯫ ꯏꯃꯥ, ꯃꯝꯁꯤꯜꯂꯛꯂꯤ ꯃꯇꯝꯁꯦ꯫ ꯅꯆꯥ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯌꯨꯝꯗ ꯀꯥꯔꯁꯤꯗꯣ꯫ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯁꯥꯅ ꯅꯨꯡꯉꯥꯏꯇꯕꯅꯦ꯫ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯔꯥ ꯐꯖꯅ ꯆꯥꯗꯦꯗꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯥꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯈꯨꯃꯟ ꯏꯕꯨꯙꯧ ꯃꯍꯥꯛꯁꯨ ꯁꯥꯐꯣꯡꯂꯛꯑꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯃꯔꯥꯟꯌꯥ ꯌꯧꯔꯛꯂꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯃꯪꯒꯣꯜꯁꯤꯗ ꯉꯥꯁꯦ ꯈꯟꯗꯣꯛꯂꯁꯤ꯫ ꯏꯃꯨꯡꯗꯒꯤ ꯀꯣꯜ ꯑꯃ ꯄꯨꯊꯣꯔꯛꯎ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯣ ꯈꯟꯗꯣꯛꯂꯤ ꯉꯥꯁꯤꯡꯗꯣ꯫ ꯑꯁꯨꯝ ꯈꯟꯗꯣꯛꯂꯤꯉꯩ ꯇꯣꯝꯄꯣꯛꯇꯣ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯝꯂꯝꯕꯗꯣ ꯍꯟꯖꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯉꯁꯤ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯗꯒꯤ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦ꯫ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯎꯗ꯭ꯔꯕꯗ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯃꯆꯥꯒꯤ ꯃꯔꯧ ꯂꯩꯅ ꯊꯥꯖꯗꯅ ꯍꯪꯂꯛꯄꯗꯨꯗ ꯏꯉꯛꯉꯛꯏ꯫ ꯃꯆꯥꯅ ꯍꯥꯏꯗꯣꯛꯂꯛꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯃꯥ ꯚꯥꯞ ꯇꯥꯏ꯫ ꯑꯗꯨꯕꯨ ꯂꯣꯠꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯣꯟ ꯃꯤꯅꯣꯛꯇ ꯃꯆꯥꯗ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ, ꯑꯗꯨꯒꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗꯣ꯫ ꯑꯩꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯦ ꯃꯁꯤꯒꯤꯗꯃꯛ ꯃꯄꯨ ꯃꯥꯅ ꯑꯩꯈꯣꯏꯗ ꯆꯩꯕꯤ ꯆꯩꯇꯦꯡ ꯄꯤꯒꯗꯕ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯅꯤꯗꯣ꯫ ꯃꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯣ? ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯅꯆꯥ ꯑꯩꯍꯥꯛ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯦ꯫ ꯅꯆꯥꯅ ꯇꯠꯇꯅ ꯍꯪꯖꯔꯛꯄ ꯋꯥꯍꯪ ꯉꯁꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯇꯦ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯄꯥꯎꯈꯨꯝꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣꯗꯣ꯫ ꯅꯆꯥ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯗꯣ ꯂꯝꯂꯦꯟ ꯀꯔꯥꯏꯗꯕꯨ ꯂꯩꯈ꯭ꯔꯕꯅꯣ? ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯄꯥ ꯀꯧꯕ ꯐꯪꯖꯔꯛꯇꯦꯗꯣ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕꯤꯔꯣ ꯏꯃꯥ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯇꯣꯝꯄꯣꯛꯀꯤ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯈꯪꯍꯜꯂꯛꯈꯤꯗꯦ꯫ ꯃꯃꯥꯒꯤ ꯃꯐꯝꯗ ꯇꯣꯝꯄꯣꯛꯅ ꯃꯄꯥꯕꯨ ꯃꯁꯛ ꯇꯥꯛꯎ, ꯀꯔꯤ ꯂꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯍꯪꯗꯨꯅꯇ ꯂꯥꯛꯈꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤꯒꯗꯕꯗꯨ ꯈꯟꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅꯇ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ, ꯅꯃꯥꯅ ꯉꯁꯤꯗꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯒꯦ ꯇꯥꯔꯣꯗꯣ꯫ ꯌꯦꯡꯉꯨ, ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯣ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯗꯣ꯫ ꯃꯄꯣꯛ ꯑꯁꯤꯒꯤ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯆꯥꯒꯤ ꯃꯐꯝꯗ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯗꯕꯅꯤ꯫ ꯑꯄꯣꯛꯄ ꯅꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯏꯆꯥꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯇꯨ ꯊꯥꯖꯔꯝꯃꯤ꯫ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ, ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯑꯗꯨꯕꯨ ꯃꯥꯡꯗ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡꯗꯣꯜ ꯑꯁꯤꯗ ꯂꯥꯏꯅꯤꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯒ ꯏꯄꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕ? ꯏꯃꯥ, ꯏꯄꯥꯒꯤ
ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯨ ꯃꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯨ ꯏꯃꯥ꯫ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯇꯊꯧꯁꯅ ꯀꯧꯏꯗꯣ꯫ ꯑꯁꯨꯝꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯇꯣ ꯃꯇꯣꯝꯇ ꯑꯃꯨꯛ ꯁꯣꯟꯖꯔꯤ꯫ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯤꯡꯂꯦꯟꯅ ꯇꯊꯧꯁꯅ ꯍꯥꯏꯕ꯫ ꯉꯁꯤꯒꯤꯗꯤ ꯂꯦꯜꯂꯒꯦ꯫ ꯍꯌꯦꯡꯗꯒꯤ ꯏꯄꯥꯒꯤ ꯈꯣꯡꯒꯨꯟ ꯁꯣꯏꯗꯅ ꯂꯤꯔꯒꯦ꯫ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯣꯛꯂꯔꯣꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯆꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯈꯤꯕꯅꯣ? ꯏꯄꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯆꯥꯕꯨ ꯉꯥꯏꯕꯤꯔꯝꯃꯨ ꯄꯟꯊꯧ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛ ꯏꯃꯨꯡ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯃꯥꯅ ꯐꯥꯔꯛꯂꯤꯕ ꯉꯥꯗꯣ ꯊꯣꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯃꯥ ꯃꯆꯥꯗꯣ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯇꯣꯛꯂꯗꯨꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯌꯨꯛꯀꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯤꯉꯩ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯇꯣꯝꯄꯣꯛꯇꯣ ꯉꯟꯅ ꯍꯧꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯤ, ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯅꯆꯥ ꯉꯁꯤꯗꯤ ꯑꯄꯣꯛꯄ ꯏꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯔꯒꯦꯗꯣ꯫ ꯀꯣꯔꯧ ꯃꯥꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯇ꯭ꯔꯤꯉꯩ ꯅꯆꯥꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯌꯨꯗꯣ꯫ ꯅꯆꯥꯅ ꯆꯠꯈ꯭ꯔꯤꯉꯩ ꯑꯋꯥ ꯐꯤꯒꯩ ꯆꯟꯕꯤꯔꯝꯒꯅꯨꯗꯣ꯫ ꯑꯄꯣꯛꯄ ꯏꯄꯥꯕꯨ ꯏꯌꯨꯝ ꯃꯣꯡꯕꯤ ꯏꯔꯥꯟ ꯌꯥꯏꯇꯝꯅ ꯄꯨꯔꯛꯄ ꯉꯝꯖꯕ ꯑꯣꯏꯖꯒꯦꯗꯣ꯫ ꯅꯆꯥ ꯈꯣꯡꯁꯥꯟꯖꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛ ꯂꯥꯞꯅ ꯎꯔꯤꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯀꯣꯔꯧ ꯃꯥꯁꯨ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯇꯨꯅ ꯉꯥꯜꯂꯛꯂꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯆꯥꯅꯨꯄꯥꯗꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯣꯏ ꯈꯟꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯂꯦ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯗ꯭ꯔꯕꯗ ꯍꯤꯡꯈꯣꯜꯅꯨꯡ ꯑꯗꯨꯗꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯗꯨꯗꯁꯨ ꯊꯤꯔꯝꯃꯤ꯫ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯐꯪꯗ꯭ꯔꯕꯗ ꯃꯃꯥꯗꯣ ꯃꯤꯄꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣꯛ, ꯏꯆꯥꯕꯨ ꯀꯔꯤ ꯂꯝꯂꯦꯟꯗꯕꯨ ꯍꯣꯡꯗꯣꯏꯈ꯭ꯔꯕꯅꯣ? ꯅꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯇꯥꯛꯂꯝꯗꯅ, ꯅꯠꯇ꯭ꯔꯒ ꯅꯃꯥ ꯑꯩꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯈꯤꯕꯗꯨꯅ ꯂꯝꯗꯝ ꯇꯥꯝꯅ ꯆꯠꯈ꯭ꯔꯕꯔꯥ? ꯅꯃꯥ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯣ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯈꯣ꯫ ꯏꯃꯥ ꯂꯥꯟꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯗꯣ ꯇꯦꯡꯊꯥ ꯅꯥꯑꯣꯏꯅ ꯀꯞꯂꯛꯏ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯇꯣ ꯊꯦꯡꯖꯤꯜꯂꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯃꯥꯅ ꯇꯥꯛꯂꯛꯈꯤꯕ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯤꯡꯖꯥꯎ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯝꯗꯝ ꯊꯥꯞꯅ ꯂꯥꯛꯄꯒꯤ ꯑꯋꯥꯕꯗꯣ ꯄꯣꯛꯂꯝꯃꯤ꯫ ꯑꯄꯣꯛꯄ ꯄꯟꯊꯧ ꯃꯍꯥꯛꯄꯨ ꯃꯁꯛ ꯎꯔꯒꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯤ, ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯅꯣ? ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯨ ꯂꯩ ꯍꯥꯏꯅ ꯏꯃꯥ ꯑꯄꯣꯛꯄꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏꯗꯣ꯫ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯅ ꯅꯤꯡꯗꯨꯅ꯫ ꯑꯣ, ꯀꯧꯔꯒ ꯌꯦꯡꯒꯦ꯫ ꯄꯟꯊꯧ ꯏꯄꯥ, ꯅꯆꯥ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕꯤꯔꯕꯗꯤ ꯅꯆꯥ ꯑꯩꯒꯤ ꯅꯥꯛꯇ ꯀꯨꯝꯊꯕꯤꯔꯛꯎ꯫ ꯄꯟꯊꯧ, ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯀꯨꯝꯊꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯀꯧꯔꯤ ꯇꯣꯝꯄꯣꯛ ꯑꯗꯨ꯫ ꯑꯗꯨꯕꯨ
ꯀꯔꯝꯅꯗꯤ ꯇꯥꯔꯨꯒꯅꯤ ꯂꯩꯕ ꯅꯠꯇꯕꯅꯤꯅ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯂꯣꯠꯇꯨꯅ ꯃꯤꯅꯝꯕꯅꯤ ꯍꯥꯏꯕ ꯈꯪꯖꯕ ꯅꯠꯇꯦꯗꯣ꯫ ꯇꯣꯝꯄꯣꯛ ꯑꯗꯣ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯇꯝꯅ ꯀꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯥꯔꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯟꯊꯧꯕꯨ ꯀꯧ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯇꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯃꯄꯥꯒꯤ ꯈꯣꯡꯒꯨꯟ ꯈꯖꯤꯛ ꯐꯥꯎꯕ ꯐꯪꯖꯔꯝꯗꯦ꯫ ꯇꯣꯝꯄꯣꯛꯅ ꯈꯜꯂꯤ, ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯣ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯇꯥꯏꯕꯪꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯆꯥ ꯑꯩꯅ ꯀꯧꯖꯕꯁꯦ ꯄꯟꯊꯧ ꯃꯍꯥꯛꯅ ꯇꯥꯕꯤꯗꯕ ꯑꯣꯏꯔꯦꯀꯣ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯈꯣꯟꯊꯥꯡ ꯌꯩꯅ ꯂꯥꯎꯔꯛꯏ꯫ ꯃꯁꯛꯇꯤ ꯎꯕ ꯅꯠꯇꯦ, ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯇꯥꯔꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯍꯥꯏ ꯇꯥꯏꯕꯪ ꯏꯄꯥꯔꯤ ꯑꯣꯏꯕꯋꯣ, ꯅꯍꯥꯛꯅ ꯉꯁꯤ ꯊꯥꯞꯂꯕ ꯆꯤꯡ ꯑꯁꯤ ꯇꯝꯅ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧ ꯊꯤꯕ ꯂꯥꯛꯄꯗꯤ ꯅꯍꯥꯛꯀꯤ ꯄꯟꯊꯧ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦꯗꯣ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯟꯌꯥꯏꯗ ꯍꯟꯖꯈ꯭ꯔꯣ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯩ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯤ꯫ ꯅꯪ ꯆꯠꯆꯔꯣꯅꯦ ꯆꯠꯆꯔꯣ꯫ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯇꯣꯝꯇ ꯁꯣꯟꯖꯔꯛꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯄꯂꯦꯝ ꯏꯃꯥ ꯃꯍꯥꯛꯅ ꯇꯥꯛꯂꯛꯂꯤꯕ ꯑꯗꯨꯕꯨ? ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅꯗꯤ ꯄꯂꯦꯝ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯤꯅꯝꯕ ꯃꯆꯤꯟ ꯊꯤꯕ ꯌꯥꯋꯥ ꯑꯣꯏꯔꯕꯀꯣ꯫ ꯅꯆꯥ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯃꯤꯅꯝꯒꯅꯤ ꯅꯆꯥ ꯑꯩꯅ ꯊꯥꯖꯔꯨꯗꯦ꯫ ꯐꯔꯦ, ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏ ꯑꯍꯤꯡ ꯑꯁꯤꯗ ꯄꯟꯊꯕ ꯂꯩꯇꯅ ꯆꯠꯀꯅꯤ꯫ ꯏꯔꯥꯟꯌꯥꯏꯗ ꯌꯧꯈꯤꯁꯅꯨ꯫ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯇꯣ ꯑꯁꯥꯎ ꯄꯔꯩ ꯆꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨ ꯄꯟꯊꯕ ꯂꯩꯇꯅ ꯆꯤꯡꯗꯣꯜ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯊꯨꯡꯂꯔꯦ꯫ ꯃꯃꯥꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯪꯒꯣꯜꯗ ꯃꯆꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯇꯧꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯦ꯫ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯏꯃꯥ ꯅꯍꯥꯛꯄꯨ ꯇꯥꯕꯔꯥ? ꯅꯆꯥ ꯇꯣꯝꯄꯣꯛ ꯍꯜꯂꯛꯂꯦ꯫ ꯏꯃꯥ, ꯅꯍꯥꯛꯅ ꯏꯄꯥꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯅ ꯄꯟꯊꯧ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯖꯔꯨꯕꯅꯤ꯫ ꯃꯆꯥꯒꯤ ꯈꯣꯡꯖꯦꯜ ꯇꯥꯟꯅꯗ ꯑꯍꯤꯡ ꯇꯨꯝꯗꯅ ꯉꯥꯏꯔꯝꯕꯤ ꯃꯃꯥꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯪꯒꯣꯜꯗꯨꯗ ꯀꯨꯏꯊꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯃꯆꯥꯗ ꯌꯦꯡꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯂꯝꯂꯦꯟ ꯀꯩꯗ ꯆꯠꯂꯨꯕꯒꯦ? ꯅꯃꯥ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯥꯏꯔꯝ ꯇꯥꯛꯂꯝꯗꯕ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯄꯥꯔꯤ, ꯂꯥꯛꯑꯣ꯫ ꯅꯁꯥꯗꯣ ꯌꯥꯝꯅ ꯆꯣꯛꯊꯅ ꯎꯔꯦ꯫ ꯃꯪꯒꯣꯜꯁꯤꯗ ꯀꯥꯔꯛꯑꯣ, ꯂꯥꯛꯑꯣ ꯄꯥꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯁꯥꯎꯔꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯇꯥꯗꯦ꯫ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯅꯤꯡꯉꯝꯗ ꯃꯇꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯏꯃꯥꯅ ꯄꯟꯊꯧꯒꯤ ꯂꯩꯐꯝ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯗꯨꯗ ꯄꯟꯊꯧꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯑꯣꯏꯅ ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤ ꯇꯝꯅ ꯅꯆꯥꯅ ꯈꯣꯡꯗꯣꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯅ ꯄꯥꯈꯠꯄ ꯃꯇꯧꯗ ꯃꯆꯥꯗ ꯄꯥꯎꯈꯨꯝꯖꯔꯛꯏ,
ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯍꯥ? ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ, ꯄꯟꯊꯧ ꯃꯍꯥꯛꯇꯨ ꯊꯦꯡꯅꯔꯛꯄꯔꯥ? ꯅꯃꯥ ꯑꯩꯉꯣꯟꯗ ꯌꯥꯋꯥ ꯐꯤꯒꯩ ꯁꯦꯡꯂꯣꯗꯣ꯫ ꯇꯣꯝꯄꯣꯛꯅ ꯈꯨꯝꯂꯛꯏ, ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯅꯆꯥꯗ ꯀꯔꯤꯒꯤ ꯃꯤꯅꯝꯂꯤꯕꯅꯣ? ꯄꯂꯦꯝ ꯏꯃꯥ, ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯨꯔꯦ꯫ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯅꯍꯥꯛꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯨꯔꯕꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯁꯨ ꯄꯟꯊꯧ ꯃꯍꯥꯛ ꯑꯗꯣ ꯐꯪꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯟꯕ ꯏꯕꯨꯙꯧ ꯃꯍꯥꯛꯅ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯋꯥ ꯁꯦꯡꯅ ꯇꯝꯂꯛꯑꯦꯗꯣ ꯀꯔꯤꯒꯤꯗꯃꯛꯅꯣ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯂꯤꯕꯗꯣ? ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯃꯥꯗꯣ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯅ ꯀꯞꯂꯒ ꯃꯍꯥꯛꯅ ꯃꯤꯅꯝꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯇꯣꯝꯄꯣꯛꯇꯨꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯇꯥꯕꯗ ꯃꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ꯫ ꯀꯔꯤ ꯍꯥꯏꯕ ꯏꯃꯥ? ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯃꯍꯥꯛꯄꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ? ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯅꯣ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯝꯂꯤꯕꯗꯤ? ꯅꯆꯥ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯄꯟꯊꯧ ꯏꯄꯥꯕꯨ ꯅꯤꯡꯖꯔꯛꯄ ꯑꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯥꯏꯔꯕꯀꯣ? ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯒꯤ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯏꯃꯥꯅ ꯃꯤꯅꯝꯈꯤꯕꯗꯣ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯆꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯅ ꯇꯧꯗꯅꯕꯒꯤꯗꯃꯛ ꯅꯆꯥ ꯑꯩꯅ ꯃꯤꯆꯩ ꯑꯌꯥꯛꯄ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯀꯠꯆꯒꯦꯗꯣ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯕꯤꯌꯨꯀꯣ ꯏꯃꯥ꯫ ꯇꯨꯡꯂꯝꯆꯠꯇ ꯇꯥꯏꯕꯪ ꯃꯤꯔꯣꯟꯅ ꯑꯔꯣꯠꯄ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯅ ꯇꯝꯗꯕ ꯑꯣꯏꯔꯁꯅꯨ ꯅꯆꯥ ꯑꯩꯒꯤ ꯑꯌꯥꯛꯄ ꯃꯤꯆꯩ ꯑꯁꯦ ꯏꯃꯥ ꯅꯍꯥꯛꯅ ꯂꯧꯁꯤꯟꯕꯤꯌꯨꯗꯣ꯫ ꯇꯨꯡꯒꯤ ꯃꯤꯔꯣꯟꯅ ꯂꯥꯛꯄꯗ ꯃꯤꯆꯩ ꯀꯣꯛꯄ ꯅꯥꯏꯗꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫